ꯃꯣꯏꯒꯤ ꯄꯥꯎꯁꯦ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯇꯅ ꯂꯩꯒꯦ ꯀꯅꯥꯝꯇ ꯈꯪꯉꯣꯏꯗꯕꯗꯣ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯁꯨꯝ ꯑꯁ ꯑꯩ ꯅꯪ ꯍꯥꯠꯀꯅꯤ ꯍꯥꯏ ꯇꯨꯃꯤꯟꯅ ꯇꯧꯔꯒ ꯀꯅꯥꯝ ꯈꯪꯉꯣꯏꯗꯕꯅꯤ ꯑꯩꯈꯣꯏ ꯃꯁꯛ ꯃꯃꯤꯡ ꯈꯪꯕꯁꯨ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯇꯨꯃꯤꯟꯅ ꯂꯩꯒꯗꯧꯕꯗꯨꯗ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕꯤꯔꯒ ꯂꯩꯔꯤꯕ ꯃꯤꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯆꯦꯗꯣ ꯊꯥꯗꯣꯛꯑꯒ ꯇꯨꯃꯤꯟꯅ ꯐꯝ ꯂꯩꯈ꯭ꯔꯦ ꯑꯗꯩ ꯍꯧꯖꯤꯛ ꯊꯤꯔꯀꯥꯟꯗ ꯀꯅꯥꯝ ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯉꯥꯡ ꯐꯠꯇꯕ ꯑꯃꯅ ꯑꯍꯜ ꯂꯃꯟ ꯈꯟꯍꯟꯕꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯇꯥꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯩ ꯑꯗꯨꯒ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤꯒꯨꯝꯕꯁꯤꯗꯤ ꯈꯔ ꯀꯟꯅ ꯋꯥꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯋꯥꯔꯛꯄ ꯃꯇꯝꯗꯀꯣ ꯉꯁꯥꯏꯒꯤ ꯍꯦꯛꯇ ꯆꯩꯕꯗꯣ ꯑꯁ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯋꯥ ꯑꯝꯇ ꯉꯥꯡꯕ ꯌꯥꯗ꯭ꯔꯦ ꯉꯥꯡꯉꯒꯗꯤ ꯍꯦꯛꯇ ꯐꯥꯔꯦ ꯑꯗꯒꯤ ꯐ꯭रीडम ꯑꯣꯐ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯂꯩꯇ꯭ꯔꯦ ꯀꯥꯏꯅ ꯃꯤ ꯃꯆꯤꯟ ꯃꯦꯜꯂꯦ ꯀꯥꯏꯅ ꯑꯁꯤꯒꯨꯝꯕ ꯍꯥꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯀꯣ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤ ꯑꯗꯨꯕꯨ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯕꯦꯂꯦꯟꯁ ꯑꯃ ꯌꯦꯡꯉꯒ ꯆꯠꯄ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯀꯣ ꯋꯥꯀꯥꯏ ꯑꯣꯏꯕ ꯌꯥꯕ ꯑꯗꯒꯤ ꯂꯩꯕꯥꯛ ꯀꯥꯏꯕ ꯌꯥꯕ ꯋꯥꯗꯤ ꯃꯁꯤ ꯄꯉꯥꯡ ꯉꯥꯡꯗꯕ ꯐꯩ ꯑꯗꯨꯒ ꯃꯗꯨꯒꯤꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏ ꯃꯇꯝ ꯆꯥꯅ ꯋꯥꯔꯛꯄꯩ ꯃꯇꯝ ꯌꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯁꯤꯔꯣꯏ ꯂꯤꯂꯤꯗ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯅꯨꯃꯤꯠ 4-5 ꯍꯦꯛ ꯁꯤꯟꯕꯁꯦ ꯁꯤ ꯃꯇꯨꯡꯗꯁꯨ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯅꯗꯤ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯊꯣꯛꯏꯕ ꯄ꯭ꯔꯦꯁ ꯅꯣꯠꯁꯤꯅꯗꯤ ꯉꯁꯥꯏꯒꯤꯀꯣ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯅꯤꯡꯕ ꯃꯤ ꯈꯔꯗꯤ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯁꯣꯏꯅ ꯃꯌꯦꯛ ꯁꯦꯡꯉꯦ ꯈꯜꯂꯤ ꯑꯗꯨꯅꯗꯤ ꯃꯁꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯣ ꯚꯜꯅꯔꯦꯕꯜ ꯑꯦꯔꯤꯌꯥ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯃꯇꯝ ꯑꯃꯗ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤꯀꯣ ꯂꯥꯜꯍꯧꯕꯒꯤ ꯏꯔꯥꯡ ꯀꯟꯈꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯦꯟ ꯁꯣꯔꯣꯛꯇ ꯂꯩꯕ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯁꯣꯡꯕ ꯅꯥꯔꯣꯛ ꯃꯣꯡꯁꯣꯡꯕ ꯑꯣꯖꯥꯛꯄ ꯌꯥꯟꯊꯠꯂꯤꯕꯅꯤ ꯃꯩ ꯊꯥꯗꯣꯛꯏꯕꯅꯤꯀꯣ ꯃꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤꯀꯣ ꯌꯥꯝꯅ ꯂꯝ ꯍꯦꯟꯕ ꯇꯥꯔꯒꯗꯤ ꯍꯥꯏꯋꯦ ꯅꯠꯇ꯭ꯔꯒꯅ ꯂꯝꯕꯤ ꯃꯄꯥꯟꯗ ꯇꯥꯔꯤꯕ ꯈꯨꯟꯁꯤꯡꯁꯦ ꯃꯁꯤ ꯇꯛꯊꯣꯛꯄ ꯇꯥꯏꯌꯦꯕ ꯃꯁꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯥꯏꯟꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯇꯝ ꯑꯃꯗ ꯀꯝꯃꯨꯅꯤꯇꯤꯁꯤꯀꯣ ꯂꯝ ꯍꯦꯟꯕ ꯇꯥꯔꯒꯗꯤ ꯀꯝꯃꯨꯅꯤꯇꯤ ꯐꯥꯏꯟ ꯇꯧꯕ ꯍꯥꯏꯗꯅ ꯄꯨꯂꯞ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯝꯗ ꯇꯧꯔꯝꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯦꯛꯁꯤꯡꯁꯦ ꯍꯧꯖꯤꯛ ꯄꯨꯁꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯦꯕꯀꯣ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯅꯃꯥꯗ ꯃꯤꯒꯤ ꯔꯥꯏꯠꯁꯦ ꯍꯦꯛꯇ ꯈꯣꯡꯒꯣꯏꯅꯕ ꯌꯥꯕ ꯍꯦꯛꯇ ꯅꯦꯠꯈꯥꯏꯕ ꯌꯥꯕ ꯁꯤ ꯃꯈꯣꯏꯒꯤ ꯗꯦꯠ ꯏꯁ ꯅꯣꯠ ꯗꯤꯌꯔ ꯔꯥꯏꯠ ꯀꯣ ꯃꯤ ꯑꯇꯣꯞꯄꯒꯤ ꯔꯥꯏꯠꯁꯤ ꯅꯦꯠꯄ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯈꯪꯍꯟꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯃꯗꯨ ꯂꯝ ꯍꯦꯟ ꯇꯥꯔꯒꯗꯤꯀꯣ ꯈꯨꯟꯗꯣ ꯑꯣꯏꯅ ꯑꯗꯨꯒꯤ ꯈꯨꯟꯗꯨꯗꯒꯤ ꯂꯝ ꯍꯦꯟ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯈꯨꯟꯗꯣ ꯑꯣꯏꯅ ꯋꯥꯔꯛꯄ ꯃꯇꯝ ꯑꯃ ꯆꯪꯉꯦ ꯑꯗꯨꯒ ꯈꯨꯟꯁꯦ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯍꯟꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯅ ꯃꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯇꯧꯒꯦ ꯍꯥꯏꯕ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯔꯀꯜ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗ ꯑꯣꯖꯥ ꯀꯃꯥꯏꯅ ꯌꯦꯡꯕꯤꯌꯨ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟꯗ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯕꯁꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃꯅꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯇꯥꯡꯅ ꯐꯪꯉꯤꯕꯀꯣ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯃꯤꯡ ꯆꯠꯂꯕ ꯁꯤꯔꯣꯏ ꯂꯤꯂꯤꯒꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯁꯤꯒꯤ ꯃꯃꯤꯡ ꯊꯣꯜꯂꯒ ꯄꯥꯡꯊꯣꯛꯄ ꯀꯩꯅꯣꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯤꯁꯨ ꯁꯤꯔꯣꯏ ꯂꯤꯂꯤ ꯁꯥꯠꯄ ꯃꯇꯝꯅꯤ ꯍꯥꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯐꯦꯁꯇꯤꯚꯦꯜꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯈꯛꯀꯤ ꯅꯠꯇꯅ ꯉꯁꯥꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯃꯁꯤ ꯌꯦꯡꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯦꯕ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯂꯛꯏꯕ ꯏꯔꯥꯡꯁꯤꯗ ꯉꯁꯥꯏꯒꯤ ꯉꯔꯥꯡ ꯅꯍꯥꯟ ꯎꯔꯤꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯀꯥꯡꯕꯨꯅꯤ ꯍꯥꯏꯕ ꯑꯃ ꯈꯔꯅ ꯀꯨꯀꯤꯖꯣ ꯀꯥꯡꯕꯨ ꯍꯥꯏꯕ ꯈꯔꯅ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯈꯠꯅꯕꯁꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯅꯕ ꯑꯗꯒꯤ ꯃꯣꯏ ꯃꯤꯇꯩꯒ ꯅꯨꯡꯉꯥꯏꯅꯗꯕꯁꯤ ꯑꯗꯨꯝ ꯃꯣꯏ ꯃꯊꯤ ꯐꯣꯡꯕꯗꯧ ꯇꯧꯕ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯃꯇ ꯆꯠꯍꯟꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯜꯇꯤꯃꯦꯇꯝ ꯍꯦꯛ ꯊꯥꯔꯛꯄ तसेंना हाइतारगदि हौजिकि कनोदा चटकदरिसि अखोइगि उखुल डिस्ट्रिक्ट फाउरगदुम चटकदरिनि इम्फाल डिस्ट्रिक्ट ताइनेरगा असेंबगे हाइतारगदि मसिदैसिदा अखोइगि ngसाइगि कुकीजो कांगबुनगा ngसाइगि तोरिबा क्लेम सिमिंगोंदा याम खनाबा हौबदं तौबदगी ngसाइगि अखोइ Nscn एसोसिएशन थोगलाइसिन अदुगा अमु कुकी जोगी कांगबुदगी मसि मोइ खंगदे हाइरे पुलिस की माइकेदि हाइरे अदुबो अखोइना अखोइना सेक्शन गदबदि हौजिक लाइरिबा पिबमसिदा ngसाइगि मी याम नुंगाइना इंगना चिकना ngसाइगि फेस्टिवल सि पांथोकपा नबो होनरको मतमसिदा ngसाइगि अखोइगि चटकदरिबा मीसिंग मरोइना मितैसिंग सिगि वाखलदो खितंग हे नुंगाइतबा पोहनबा याबगी पोत अमा मसि सागलपसि याम फते याम नुंगाइते अदो मसि अखोइना करियन उगे हा मतमदा अखोइ याम इंगना हौजिकि तम तमना पीआर से लाखर मतंगदा तम तमना कंडीशन मै आगनो मयाम से इरांग मयाम से याम कन्ना लाक्सनबो होनरको मतमसिदा ngसाइ को मसि इरांग से अमुक सुम मथि फोंबो याननबो ngसाइ के अखोइ काइहौबा हाइतारेको मितैसिंग द काइहौबगी मोंगदा ngसाइ कुकी जोगी ममिंगदा सिजनगा तोरपसि मसि लेमना थाबम दिथोकते मोइसे अखोइ अदगी थारैबा मेसेज सि अखोइगी खबर खंगदे अमा खंगदे हानाना दे अखोइ उबदि WhatsApp ता उसे अद मसि कनाना शेयर तौरे इनो हाबसे मसि थिदोको मथोक ताय द मसि अखोइ तसेंगना
masi koi na police na so masi leite ha ba kakta na ta na masi koi gi yam samna ha da masi koi leba kai ba ya ba poni na hojik su koi gi Pakistan na India gi matang ga tawri na leba kai ba ya ba channel sing je thingjen ba khochan ba ti kana na thadro ko no do thiglaga da ni pi ba na ma ta masi koi cyber gi oina cyber crime makalam ni masi aduna masi matik sa ba affair local ga sigumba akai to thopa ya ba ngasai gi ko pau si koi social media sing da share tore se masi khara handa na bo na badi pai manam di kai da kana gum na zo ba ma hai bi se pedek ta to thai am sam na do social media se pau sandu ku ma koi na pakang phar ku matam da koi gi matam da koi gi khabar ra palam de sumba phato pot sing je aduna koi pamphlet chai ba na chen ma hol gumba ri na ben gum da pamphlet chai yam se na de masi mayam pak sana khangan na publicity makhalam ne ba hoji publicity je koi gi kanu sing sin loi oi dun lai re aduna masi yam samna ha da hojiki yam phajana koi chu yauge khotke na khalam ba mayam do asigum ba madagi hekta dinghan na ba adi nuai ta ba adigi ko kitang ching na ba pon ba ya podom ne aduna masi share to je karai digi tholok ko no na ha bisi masi yana na masi mari kong di thidoga madu aidi madu chapsa affair mo local haninge adu hojik ta sing hai taragadi ngasai gi hojiki ama khangde hojiki awai akum tong na basina ngasai gi masi kari kyam effect lai natrag lai ti ha di tang kun dagi di khang mu di hawrani do ngasai gi koi gi kanu se koi MST ne tha duri se adana ngasai gi atai di pan bangam draga ngasai gi koi gi wakai su ba hai tare ko wakai su ba kang bu khar lai ha bi masi mate hojiki lai di ba che sina kanu tore aduga taseng nam khoi na sigumba pot lai te hai ba khak na tana concern kangbu sina su Kuki kangbu te gi su sigumba tawri bo pose ngasai ge khoi gi moi gi oiba ko moi cherak pi ge ne bo ha su natra sigumba to bu si to bu ha su moi zoma haibam di thoi adona mse khoi gi lem na tokpati phatte duga khoi taseng na khoi gi siruli festival su yam mai pang na pang to ningi nego mena silibasi da yam mayam na mateng pang ga msi full participants ai di to bum thoi enkhale to okay at the same time message to wane da phone re kangbu je amana su leite haibi po se la abani na mo je kana na thadori po no na haibu to roga asai ge source ori bo to madu thido ga madu ti ai dandi pibam thoi ena kan mai ka okay ngai so za khu gi thoklei ba khu gi press note to kana na thoklei bano ani hariba organization so koi manipur police ki strategy thikalo matamda adugumba maming thonba organization se leite ha ba statement se thokla banina first oina kanana tawra ibano kanana hasugumba propaganda santor ibano haiba su yamna thuna thigat ba ma changi ha ba form de am noise mathang se oza madam so haibiri khogi police na action lokal form thoi hai ahan ba step ti khogi organization se karai de gino habagi magi behind the kari le have do thiraga di thibadi haukre tu bu hariba organization se leite habagi statement ang khakti thola khre du bu masigi sinda ngasai oza hemchen so habi khre khogi thige hai taraga di aduki matik labani yamna thuna su phangba ya ba poni khoi valley doram taraga di yamna thuna khogi faba punbagi thabak se tawada bani haba form khosu leiri adubu masigi da kari lei have de khoi hosu ba khoi oni di khang bad gamre duga police ki side ki so panic oi bidana ba khogi thaza bidana ba so phongdore ya du security arrangement matik chana tawgani di hari du government na torok ba khogi thabak sing se koi praja sing na thaza baje khara khakti wat pani maram di kai gino haba matam da khogi mamang takta step myam ma khak khogi lokal matam da hari ba step sing do khogi phasana fully implement taw bangam khida ba haba tare masisina koi praja sing da thaza baje khara khakti wat laga di lai bani hauziki siroli festival da khogi chatpa matam da security arrangement matik chana tawgani duna panic oi bidana bagi wafung phongdoro pase khogi praja sing na praja moi na kadai bawba masi thaza ba ya habo haina khanbi oza sidi hodik hayo budi no ave tang kun de hobudum ni kun mari nimit manga ni gumni tawdise hobudi dum khangani haye ngachite ge dum security arrangement tawge hata ga dum tawbi bi are ram di keno da khul dagi imphal di khul da chatu matam da khoi da hoje safe zone oidri se sagi mate kitani sagi khoi ge mahadeva da de gi na sagi sagi Kuki am lei hariba sagi keno da khoi ge मागे पॉकेट मचा है तारे को पुलिस स्टेशन ले खोलिबा दो तो ने दन मसी तसेंग हाई तारगदी मसी सिरुई फेस्टिवल खकी नतना आइने याम नुआइ त बिसि कैन हा द सिरुई फेस्टिवल खकी दराबा को सिक्योरिटी अरेंजमेंट तो बदरिसे दना याम समना दा
이랑시 레이레 강해 아드나 되게 또 뻔뻔한 뭐 치료의 각도기 오나 또도 다들 또빠디 가만히 또 봐. 그 아까는세 감부피 라인시는 가만히 또 봐. 아드나 하시 사이기 거기 만디포 고멘기수 피아 레이나 사이기 어디기 레이바 니밋 마리니 각도기라 시큐리티 어레인지먼트 비도 아주 무통되는 가만히 또 봐. 심어서 그 항닝해 보고 어디 또 뻔나 사이기 뭐나 쿠키기 마펌니나 하리지 ꯑꯩꯈꯣꯏꯒꯤ ꯃꯐꯝꯅꯤ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯃꯐꯝꯅꯤꯁꯦ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯧꯖꯤꯛ ꯍꯣꯏ ꯃꯣꯏꯅ ꯅꯝꯅ ꯇꯥꯕ ꯍꯥꯏꯕ ꯌꯥꯏꯀꯣ ꯑꯩꯈꯣꯏ ꯇꯝꯄꯥꯛ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏ ꯌꯥꯟꯁꯤꯟꯅꯔꯒ ꯇꯥꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯤꯇꯩꯅꯕꯨꯗꯤ ꯃꯁꯤꯡ ꯍꯦꯜꯂꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯥꯎꯃꯩ ꯀꯣꯂꯣꯅꯤ ꯂꯩꯔꯤ ꯑꯗꯩ ꯑꯇꯣꯞꯄ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯉꯁꯥꯏꯒꯤ ꯂꯣꯏꯅꯃꯛ ꯇꯥꯔꯤꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯇꯦꯛ ꯃꯇꯦꯛ ꯈꯤꯇꯅꯤ ꯄꯣꯀꯦꯠꯁꯤꯀꯣ ꯑꯩꯈꯣꯏ ꯖꯤꯖꯤ ꯂꯥꯏꯟꯗ ꯀꯣꯠꯂꯦꯟ ꯑꯩꯈꯣꯏ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯉꯥꯄ꯭ꯔꯨꯝ ꯆꯤꯡꯖꯤꯟ ꯍꯥꯏꯔꯤꯁꯤꯀꯣ ꯃꯃꯤꯡꯁꯤꯃ ꯑꯩꯈꯣꯏꯗꯤ ꯍꯣꯡꯕ ꯃꯊꯧ ꯇꯥꯔꯦꯅ ꯈꯜꯂꯤ ꯃꯣꯏꯅ ꯊꯣꯟꯈꯤꯕ ꯃꯃꯤꯡꯁꯤꯅꯀꯣ ꯊꯣꯜꯂꯕ ꯃꯃꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯕꯣꯏ ꯁꯨꯝ ꯅꯤꯡꯈꯤꯕ ꯀꯣ ꯑꯗꯒꯤ ꯍꯧꯖꯤꯛ ꯀꯥꯡꯄꯣꯛꯄꯤ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯀꯥꯡꯕ ꯅꯤꯡꯊꯧꯅ ꯄꯥꯜꯂꯝꯃꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯀꯥꯡꯄꯣꯛꯄꯤ ꯍꯥꯏꯔꯤꯕꯅꯤ ꯁꯤꯒꯨꯝꯕꯒꯤ ꯄꯣꯠꯀꯁꯤ ꯁꯨꯝ ꯃꯥꯡꯁꯤꯜꯂꯛꯄ ꯑꯗꯨꯅ ꯉꯁꯥꯏꯒꯤꯀꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯔꯦꯟꯖꯃꯦꯟꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯜꯂꯤ ꯅꯠꯇꯅꯀꯣ ꯁꯤꯔꯣꯏꯒꯤꯁꯨ ꯇꯧꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛ ꯀꯔꯤꯒꯤꯗꯃꯛꯇ ꯇꯥꯡ 9ꯒꯤ ꯍꯧꯈꯤꯕ ꯊꯥꯒꯤ ꯇꯥꯡ 9 ꯗꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯂꯩꯅꯤ ꯍꯥꯏꯔꯒ ꯃꯣꯏ ꯑꯃ ꯑꯅꯤ ꯊꯣꯛꯂꯛꯄ ꯇꯧꯔꯝꯕꯗꯒꯤ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯃꯣꯏ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯂꯩꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯁꯤ ꯐꯦꯁꯇꯤꯚꯦꯜ ꯈꯛꯇꯒꯤ ꯇꯧꯕ ꯑꯣꯏꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯀꯥꯡꯄꯣꯛꯄꯤ ꯇꯧꯕꯤꯌꯨ ꯑꯗꯒꯤ ꯖꯤꯔꯤ ꯂꯥꯏꯟꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯌꯥꯝ ꯄꯤꯛꯈ꯭ꯔꯕꯀꯣ ꯀꯤꯂꯣꯃꯤꯇꯔ 2-3 ꯈꯛꯀꯤ ꯄꯣꯀꯦꯠꯇꯣ ꯃꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯣꯕ ꯃꯤꯉꯣꯟꯗ ꯁꯦꯐ ꯑꯣꯏꯕꯒꯤ ꯋꯥꯈꯜꯁꯦ ꯈꯜꯍꯟꯕꯤꯌꯨ ꯑꯗꯨꯒ ꯀꯥꯡꯄꯣꯛꯄꯤꯁꯨ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯀꯩꯅꯣ ꯃꯣꯟꯕꯨꯡ ꯑꯁ꯭ꯋꯥꯏꯗꯒꯤꯅ ꯀꯥꯡꯄꯣꯛꯄꯤ ꯑꯁ꯭ꯋꯥꯏꯐꯥꯎꯁꯦ ꯀꯤꯂꯣꯃꯤꯇꯔ 10 ꯀꯤꯂꯣꯃꯤꯇꯔ 10ꯒꯨꯝꯕ ꯃꯥꯜꯂꯦꯀꯣ ꯃꯗꯨ ꯈꯛꯇꯒꯤ ꯂꯝꯅꯦꯕꯀꯣ ꯑꯁꯤ ꯀꯔꯤꯒꯤ ꯁꯦꯀ꯭ꯌꯨꯔ ꯇꯧꯗꯕꯅꯣ ꯑꯗꯨꯅ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ ꯑꯗꯒꯤ ꯍꯧꯖꯤꯛ ꯃꯣꯔꯦ ꯂꯥꯏꯟ ꯑꯇꯣꯞꯄ ꯂꯣꯏꯅꯃꯛ ꯆꯠꯄ ꯌꯥꯏ ꯃꯣꯔꯦ ꯂꯥꯏꯟ ꯀꯔꯤꯒꯤ ꯁꯦꯀ꯭ꯌꯨꯔ ꯇꯧꯗꯦ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯒꯤꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯑꯣꯏꯖꯈ꯭ꯔꯦꯀꯣ ꯃꯔꯝꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯗ ꯃꯤꯇꯩꯒꯤ ꯌꯨꯝ ꯃꯌꯥꯝꯗꯣ ꯍꯟꯖꯜꯂꯒ ꯂꯩꯔꯨꯕ ꯃꯇꯝ ꯑꯃ ꯂꯥꯛꯑꯒꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯤꯐꯥꯎꯕꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤꯗꯤ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯃꯁꯤ ꯇ꯭ꯔꯦꯗ ꯁꯦꯟꯇꯔꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯣꯔꯦꯗꯤ ꯇ꯭ꯔꯦꯗ ꯁꯦꯟꯇꯔꯅꯦꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯗ ꯍꯤꯡꯅꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯃꯗꯨꯃ ꯑꯁꯤ ꯁꯦꯀ꯭ꯌꯨꯔ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯗꯒꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯣꯔꯦ ꯂꯥꯏꯟꯁꯤꯗ ꯀꯨꯀꯤꯒꯤ ꯈꯨꯟ ꯉꯥꯛꯇ ꯇꯥꯕꯁꯨ ꯅꯠꯇꯦ ꯅꯥꯒꯥꯒꯤ ꯈꯨꯟ ꯄꯩꯒ ꯌꯥꯎꯔꯤꯕꯀꯣ ꯑꯗꯨꯅ ꯃꯁꯤ ꯌꯥꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯔꯣꯏꯒꯤ ꯃꯇꯥꯡ ꯈꯟꯅꯕꯒ ꯂꯣꯏꯅꯅ ꯉꯁꯥꯏꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯇꯩꯒꯤ ꯂꯥꯏꯟꯁꯤꯡꯁꯤꯁꯨ ꯑꯇꯩꯒꯤ ꯂꯝꯕꯦꯟꯁꯤꯡꯁꯤꯁꯨ ꯈꯟꯅꯕ ꯐꯩ ꯑꯗꯨꯒ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯍꯦꯟꯅ ꯍꯦꯛꯇ ꯄꯥꯛ ꯆꯥꯎꯈꯤꯗꯅꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯄꯥꯋꯔ ꯂꯩꯇꯗꯅ ꯂꯩꯕꯁꯨ ꯅꯠꯇꯦꯕ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔꯁꯤꯗ ꯃꯦꯟ ꯄꯥꯋꯔ ꯄꯩꯒꯩꯁꯨ ꯂꯩꯔꯒꯀꯣ ꯀꯔꯤꯒꯤ ꯑꯁꯤꯗ ꯀꯩꯅꯣ ꯇꯧꯔꯤꯒꯦꯕ ꯑꯗꯒꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ BDF ꯍꯥꯏꯕꯁꯤ ꯌꯥꯝ ꯀꯨꯏꯅꯀꯣ ꯍꯩꯉꯥꯡꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕꯗꯒꯤ ꯍꯧꯅ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯇꯝꯗꯒꯤ BDF ꯍꯥꯏꯁꯤ ꯁꯦꯝꯒꯠꯂꯒ ꯂꯩꯔꯝꯃꯕꯅꯦꯕꯀꯣ ꯍꯣꯏ ꯃꯣꯏ ꯈꯔ ꯄ꯭ꯔꯣꯄꯔ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯝꯗꯕ ꯌꯥꯏ ꯃꯣꯏꯒꯤ ꯑꯁꯣꯏꯕ ꯑꯉꯥꯝꯕ ꯈꯔ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯇꯁꯦꯡꯅ ꯄ꯭ꯔꯣꯄꯔ ꯇ꯭ꯔꯦꯅꯤꯡ ꯄꯤꯗ꯭ꯔꯤꯕ ꯃꯣꯏꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯂꯩꯕꯁꯤꯡꯗꯣ ꯑꯩꯗꯤ ꯃꯗꯨ ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕꯅꯦ ꯈꯜꯂꯦꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯃꯣꯏꯁꯦ ꯌꯥꯝ ꯐꯖꯅ ꯉꯁꯥꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯤꯕ ꯑꯃ ꯃꯊꯧ ꯇꯥꯕꯅꯤ ꯃꯣꯏ ꯌꯥꯝꯗ꯭ꯔꯕꯗ ꯃꯣꯏ 5,000ꯗꯒꯤ 10 ꯐꯥꯎꯕ ꯑꯩꯗꯤ ꯁ꯭ꯇ꯭ꯔꯦꯡꯁꯤ ꯂꯩꯔꯝꯒꯗꯧ ꯃꯥꯜꯂꯤ ꯆꯞ ꯆꯥꯅꯗꯤ ꯈꯪꯉꯨꯗꯦ ꯑꯗꯨꯕꯨ ꯃꯣꯏꯅꯁꯨ ꯍꯧꯖꯤꯛ ꯃꯣꯏ ꯏꯔꯥꯡꯒ ꯇꯧꯍꯜꯂꯤꯁꯦ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯣꯏꯃꯛ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯀꯩꯅꯣꯗ ꯍꯥꯏꯋꯦꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯕ ꯀꯔꯤ ꯀꯥꯏꯒꯦ ꯍꯥꯏꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯕꯨꯀꯣ ꯂꯩꯉꯥꯛꯀꯤ ꯊꯧꯗꯧ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯏꯒꯤ ꯊꯧꯔꯥꯡ ꯊꯧꯁꯤꯟ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤꯗꯩꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯗ ꯄꯦꯟꯐꯥꯠꯇꯕꯁꯤ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯅ ꯃꯣꯏꯁꯦ ꯀꯩꯅꯣꯁꯤ ꯃꯣꯏꯁꯦ ꯂꯧꯊꯣꯛꯄꯤꯒꯗꯧꯕ ꯀꯩꯅꯣꯝ ꯇꯧꯕ ꯃꯥꯜꯂꯦ ꯃꯣꯏꯁꯦ ꯃꯇꯝ ꯁꯥꯡꯗꯣꯛꯄꯤꯗꯕꯒꯨꯝꯕ ꯑꯗꯩ ꯄꯩꯁꯥ ꯐꯖꯅ ꯄꯤꯕꯤꯗꯕꯒꯨꯝꯕ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯄꯨ ꯄꯥꯟꯗꯕꯗꯧꯅꯀꯣ ꯃꯥꯅ ꯇꯧꯅꯤꯡꯕ ꯑꯗꯩ ꯉꯥꯏꯍꯥꯛꯀꯤ ꯇꯧꯕꯗꯧꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯊꯥ ꯈꯨꯗꯤꯡꯒꯤ ꯐꯦꯁꯇꯤꯚꯦꯜꯒꯤꯗꯃꯛꯇ ꯂꯝꯕꯦꯟ ꯍꯥꯡꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯐꯦꯁꯇꯤꯚꯦꯜ ꯇꯧꯕ ꯐꯔꯦꯕꯀꯣ ꯅꯠꯇ꯭ꯔꯒ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯇꯧꯕ ꯐꯔꯦꯕ ꯇꯁꯦꯡꯅ ꯃꯁꯤ ꯍꯥꯏꯗꯅ ꯋꯥꯔꯧꯕꯤꯒꯅꯨ ꯄꯥꯋꯔ ꯑꯣꯊꯣꯔꯤꯇꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡꯅ ꯃꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯋꯥꯔꯧꯕꯤꯒꯅꯨ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯈꯔ ꯈꯤꯇꯪ ꯑꯩꯈꯣꯏ ꯄꯦꯟꯐꯥꯠꯇꯦꯅ ꯈꯜꯂꯦꯀꯣ ꯑꯗꯨꯅ ꯃꯁꯤ ꯌꯥꯔꯒꯗꯤ ꯃꯁꯤ ꯌꯥꯝꯅ ꯑꯆꯟ ꯃꯤꯔꯥꯏ ꯅꯥꯏꯗꯅꯀꯣ ꯃꯁꯤ ꯌꯥꯝ ꯊꯨꯅ ꯀꯣ ꯅꯤꯞ ꯑꯦꯠ ꯗ ꯕꯠ ꯍꯥꯏꯗꯣ ꯍꯥꯏꯗꯤ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯣꯏꯒꯤ ꯉꯔꯥꯡ ꯅꯍꯥꯟ ꯁꯤꯔꯣꯏꯒꯤꯗ ꯇꯧꯔꯛꯁꯤꯅꯗꯤ ꯃꯤꯒꯤ Nscn ꯀꯥꯡꯕꯨꯒ
moi Kuki kangbu ga khana na basin ba ki pot am man su le ko mi gi jaga du da khul gi jaga te ni ani moi na khoi Kuki gi lam ka Kuki gi lam ha bu manipur da le mi te gi lam ha bu le ba ni hoi ai gi ingol ai gi pata ta ba dai gi ingol ha bi ai ingol ha na sai ai gi ingol man ga leminari ba mi sing so na ba na traga no ai te na ba ku si to ya ba ni khoi mayam je lu ma gi ma kha da le ni constitution ha bi ma kha da le ni ma sai da to ya ba ya da ma yam le ni ko khoi di lu khang de kai na hai de khoi na sang lu ra sai authority ne ta sang ra control to ngam di hai da na khoi ek ning tam ma ni kai na pai hai ba ya ba ha ba ada sigumba mathong manam khang da ba gi ko mi sing se matam chan chan na warak pa ma mathau tai ado authority sing se su yar ga di ko masi khoi gi chap cha ba thorang di lokal ni nge ado chi ki lai ba ko social media ki keno sina ko su ke mati yamna chaukhal la matam si da di makhoi se matam chana chana control to bom sang he ba ado ba sai odana ha bi ne te gi khoi gi bi men su ha bi ri we sister na su ko sai makhoi gi pau se khoi na san dok na lei ge kan ta khong da ba khoi noi na su as ai nang hat ka ne hai tu mi na da kanam khong da ni khoi masang ma min khong bu su na ti natra adu tar ga di tu mi na lei ge da khoi no oi na advertise to bi ga lei mi di no ai ge che do tha do tu mi na pham lei ge adi hauji thiru ka ne kanam lei ti ha adu ta ga di angang phatta bam na hal man khan han ba do adu gi mong ga ta bi mong le to ma se ta seng hai ta ga di masi gu masi di khar kan warak ka da ne adu ga asi gu warak ko matam da ko sai gi hekta chai bi do asauji ki matam je wam da ngang ba ya de ngang mu ngang ga di hekta pha de di a ke freedom of expression lei tre kana mi machin mele kana sing wa hai ba mayam su lei ko ta seng hai ta ga di masi adu bo lei ra ga su akoi balance ma yeng ga sat pa da ba ne adu hai ro da ba wa ko wa kai oi ba ya ba di le ba kai ba ya ba wa di masi pangang ngang da ba phai adu madu gi sing de koi matam san san na wa ra koi matam yaw re adu hojik ta seng na seroi lili da phaz ma pum phana pangthok ka ni hai dana ni mari mangan ki sen ba se si matung da su hojiki lei ba sai gi hojiki kano sinadi asagi moina thui press no sinadi asagi ko akai thui thoning ba mi khardi lei re hab se akoi se soina mayek sengeng khale aduna di masi sing se akoi ko vulnerable area hai tare ko sidai sida akoi kano to bu masangi matam mamada yam kana akoi gi ko la lo bagi irang kankala ko matam da akoi lambien soruk ta leiba lambi ma pan da leiba akoi ga asong ba naro mong som bo ja ko yan thali ni mai thadu ibini ko madumai dau dana sai gi ko yamna lam hen ba ta tar ga di highway natraga na lambi ma pan da tari ba khun jing je masi takthok pa tai ba masi madu gi chap chaba ain su lei ba ko aduna taseng na hai ta ga di matam mamda community si ko lam hen ba ta tar ga di community fine to ba hai na pulap pulap british ki matam da tawrumba adumai na yamna sathi sathi ba ek sing chau ji pusal ko matam moi re ba ko democracy ki namada mi gi right che active khongoi na ba ya ba te ne khai ba ba se mo khogi that is not their right ko mi atop gi right si ne ba ya de ha ji khang bom changi adu madu lam hen tar ga di ko khundoi na ko du gi khundu gi lam hen tar ga di adu gi khundoi na war ko ma matam mam changi adu khun je ha ji haido han ba ma changi aduna masi ta seng na akoi gi tau e ha ba wakhal ma ga loina na masi tau da ni adu masi akoi gi ta seng na ha ta ga di ko akoi manipur si da ko hogdongi mangata kanana karamu uchina sarik thang de ge habi mong do laktana ngasai ko kaisu leita ba uchi ma sa mayam do akoina hogdong on tho pa ta tar ga di madu khwadi ge laibak thibini adu ga ngasai ko government mo power ko mapangal leiba agency am ta leipo na te prithvi si ko mai government de ling ra ni do india government jam ling mani ngang na handa pakistan da ugre mo jam mu am no war pangong ge habi ko lam hen ba leba mo warai ni smai to na Kuki zo marak ta ko lam hen ba ama ni khagna mayam ama wa ba ta hali se moi khara do khando ga warak pasi ka sule ba na te do warak ke habi wakando madu sen biu adu masi koi gi ko koi gi society se masai gi enar gi thokpa yana na ba ko masai am samna de thok ti thok rabani manipur gi hoji saput kongtang ji chei tara na dar kun de hoji bek chal da ne se seng hai ron tam na masi phukat na bo na da koi awa ma oi do ne na masi khangna koi thabak to wa tawun janingi adu ga ji ki lei ri ba lamben ko full proof security pi ne ha ba do not only for siroi festival loina ma hoji kambu pibiu adu ga hoji more pibiu adu ga hoji ki lei ri ba kana se koi jiri lamben ji pibiu ha ba se masi ge khudong jab se lor ga i masi ha jini